World Maiche Organization amadi Progressive Alliance for Empowerment of Leadership Mothers na tongan-tongan mafamdagi fagatlakpa malemgi kaithel lupa crore 12 rong mamal Oigadaba Heroine amadi brown sugar mai Thaduna Manghankhre Heroine amadi brown sugar adu Imphal West District ki manung chanba lamdengi mafam amada mai Thaduna manghankhibane mayai kaba chinjak manghan takhankiba aduga mari leinana Progressive Alliance for Empowerment of Leadership Mothers ki Organization Secretary Moirangthem Rinana Fongdorokpagi matungina mamang chahi ki December 19 dagi akaknaba pao mafangbadagi Manipuri ki mafam amada thiba humbagi thabak chathake thiba humba aduda packet marfutara mapanda handuna leiramba brown sugar fagatpa ngamkhibani hairi Heroine adusu mamang chahi ki December tang 18 da Kurai konsam laikai gi mera pai bisingna truck amadagi fagatpa ngamkhi hairi ngasi aikoigi iramda Manipur kanglai pas lai riba mama khudimak maroina maitai samaj ki mama khudimak mama ama hoina isam samna isa singbu pija pithak tawba seba tawba lan khatak thaba khaktang duna aikoi mama oigadaba nate ngasi aikoigi isa singse karamba tangka phibam da lairabage haibado drak na laisuraba hing na siba manduna lairaba sigumna baigi khunai gi izati gi ifuraba sibu mutana bagi damakta mama oiba akoi khudingmak henjanna isa singsi karamba niti niyom da chatli karamba kanglon da lairi ya hanjilakpa matamda isa singa aikoiga yamna nungsiba mawongda aikoigi wari watai tanadana isasa afaba cinjak chaw aigi iramdam aigi khunai aigi ifurupse mutkidore haibagi asigumlaba nungsiba wari mayama malibiduna tahanbagi tangkakse oire haiba wafam se tamjage